Hi, Mama. ꯑꯉꯥꯡꯁꯤꯡꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯅꯤ ꯍꯥꯏꯗꯨꯕꯨ ꯉꯁꯤ ꯅꯠꯇ꯭ꯔꯣ? ꯍꯣ ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯈꯔ ꯉꯟꯅ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯉꯁꯥꯏꯗꯒꯤ ꯂꯣꯏꯁꯜꯂꯣꯅ ꯍꯥꯏꯔꯤꯕꯁꯤꯅꯤ. ꯃꯈꯣꯏꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯆꯪꯒꯗꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯕꯨ ꯁꯨꯔꯕ꯭ꯔꯥ ꯌꯦꯡꯕꯤꯔꯕ꯭ꯔꯣ ꯅꯪꯕꯨ? ꯂꯣꯏꯅ ꯁꯨꯈ꯭ꯔꯕꯅꯦ. ꯃꯄꯨꯅ ꯆꯥꯟꯕꯤꯗꯅꯅꯦ ꯏꯁꯨ ꯑꯃꯇꯪ ꯄꯤꯅꯕꯤꯔꯕꯗꯤ ꯊꯃꯣꯏꯁꯤ ꯄꯦꯟꯒꯗꯕꯅꯤꯍꯦ ꯑꯋꯣꯏꯕ. ꯍꯣ ꯑꯗꯨꯅꯅꯦ ꯑꯩꯅꯅꯦ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯃꯨꯆꯣ ꯍꯥꯏꯗꯅ ꯑꯉꯥꯡꯁꯤꯡ ꯊꯥꯔꯤꯕꯁꯤ. ꯃꯥꯅꯤ. ꯗꯣꯛꯇꯔ ꯍꯥꯏꯔ ꯇꯥꯟꯅꯕ ꯌꯥꯕ ꯇꯥꯟꯅꯔꯦ. ꯂꯥꯏ ꯇꯤꯟꯁꯨ ꯈꯔ ꯈꯨꯔꯨꯝꯊꯣꯛꯄ ꯐꯩ. ꯅꯪ ꯑꯩꯒꯤꯗꯤ ꯏꯆꯥꯅꯤꯄꯥꯁꯤ ꯃꯊꯟꯗꯅꯤꯗꯣ. ꯃꯆꯤꯟ ꯃꯅꯥꯎ ꯍꯥꯏꯔ ꯑꯅꯤ ꯁꯨꯕꯁꯨ ꯅꯠꯇꯦ. ꯑꯗꯨꯅꯅꯦ 이슈 ꯑꯃ ꯐꯪꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤꯗꯤ ꯌꯥꯝꯅ ꯇꯉꯥꯏ ꯐꯗꯕꯅꯤ. ꯅꯠꯇ꯭ꯔꯕꯗꯤ 이몽식이 사계시에 못 기었다버니. ꯍꯣ ꯑꯗꯨꯅꯕꯨ ꯑꯩꯁꯨ ꯃꯥꯏꯕ ꯄꯥꯟꯖꯤ ꯑꯈꯪ ꯑꯍꯩ ꯇꯥꯟꯅꯕ ꯌꯥꯕ ꯇꯥꯟꯅꯔꯤꯁꯤꯗꯤ. ꯐꯔꯦ ꯐꯔꯦ. ꯑꯉꯥꯡꯁꯤꯡꯗꯣ ꯊꯦꯡꯈ꯭ꯔꯅꯤ. ꯉꯟꯅ ꯆꯠꯍꯟꯅꯕ ꯇꯧ. ꯑꯩ ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗꯪ ꯋꯥꯀꯤꯡ ꯆꯠꯂꯨꯈꯤꯒꯦ. ꯍꯣ ꯐꯔꯦ ꯐꯔꯦ ꯆꯠꯄꯤꯔꯨꯔꯣ. ꯍꯩ 이ꯕꯦꯝꯃ ꯅꯣꯏꯕꯨ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯅꯦꯍꯦ? ꯄꯨꯡꯁꯦ ꯌꯧꯈ꯭ꯔꯦꯅꯦ ꯅꯣꯏꯕꯣ. ꯂꯣꯏꯔꯦ ꯏꯃꯥ. ꯑꯣ ꯆꯠꯅꯕ ꯇꯧꯔꯣ ꯂꯥꯛꯑꯣ. ꯂꯣꯏꯔꯦ ꯏꯃꯥ. ꯍꯦ ꯉꯔꯥꯡꯒꯤ ꯂꯩꯁꯨꯒꯗꯨꯗꯤ ꯂꯣꯏꯅ ꯌꯥꯎꯔꯕ꯭ꯔꯥ? ꯌꯥꯎꯔꯦ ꯏꯃꯥ. ꯑꯩꯅꯦ ꯒꯥꯔꯤ ꯃꯃꯥꯏ ꯂꯩꯊꯣꯛꯑꯝꯃꯒꯦꯀꯣ. ꯌꯦꯡꯉꯣꯏ ꯊꯥꯗꯣꯏ ꯍꯣꯔꯦꯟꯅꯦ ꯁꯦꯝꯕꯤꯕ ꯃꯄꯨꯒꯤ ꯃꯐꯝꯗ ꯅꯕꯨꯛꯅꯤꯡ ꯆꯪꯅꯅꯦ ꯁꯥꯒꯩ ꯑꯁꯤꯒꯤ ꯃꯉꯥꯟ ꯄꯤꯅꯒꯗꯧꯕ 이수 누ꯄꯥ ꯑꯃꯇꯪ ꯄꯤꯅꯕꯤꯌꯣ ꯍꯥꯏꯗꯨꯅ ꯅꯕꯨꯛꯅꯤꯡ ꯆꯪꯅ ꯅꯤꯖꯔꯛꯀꯗꯕꯅꯤꯀꯣ. ꯍꯣꯏ ꯏꯃꯥ. ꯐꯔꯦ ꯉꯜꯂꯤꯉꯩꯁꯤꯗꯅꯦ ꯆꯠꯅꯅꯕ ꯇꯧꯔꯣ ꯆꯠꯂꯣ. ꯑꯗꯨꯗꯤ ꯏꯃꯥ ꯆꯠꯂꯨꯈꯤꯒꯦ. ꯐꯔꯦ ꯆꯠꯂꯣ. ꯍꯦ ꯇꯥꯏꯕꯪ ꯃꯄꯨ, ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯦ ꯎꯕꯤꯔꯕꯗꯤ 이수 ꯑꯃꯇꯪꯗꯤ ꯄꯤꯅꯕꯤꯌꯨꯀꯣ. 다도이 라이 뽀세 khara leigise. ꯂꯩꯈꯤꯁꯦ. ꯇꯤꯃꯥ 시기 라이 뽀세 싱시 마만 kayano? ꯂꯨꯄꯥ 30 ꯈꯛꯇ ꯄꯤꯔꯝꯃꯨ ꯏꯕꯨꯡꯉꯣ. ꯍꯣꯏ 파실로. 다도이 사시. ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯣꯀꯣ. ꯅꯪꯒ 이마ꯒꯅ ꯇꯣꯏꯅ ꯍꯥꯏꯕ ꯂꯥꯏꯗꯣ ꯉꯁꯤꯗꯤ ꯈꯣꯏꯔꯝꯃꯦꯗꯅ. ꯑꯗꯣ ꯅꯪꯕꯨ ꯀꯔꯤ ꯕꯣꯔ ꯅꯤꯖꯔꯛꯀꯦ? ꯃꯤ ꯃꯃꯥꯡꯗ ꯍꯥꯏꯗꯣꯛꯄ ꯏꯀꯥꯏꯖꯩ. ꯍꯩ ꯃꯤꯉꯣꯟꯗ ꯍꯥꯏꯌꯣ ꯍꯥꯏꯕ ꯅꯠꯇꯦ. ꯑꯩꯉꯣꯟꯗ ꯍꯥꯏꯌꯣ ꯍꯥꯏꯕꯅꯤ. ꯀꯔꯤ ꯅꯤꯔꯛꯀꯦ ꯍꯥꯏꯕꯅꯤ? ꯑꯗꯨꯕꯨꯔꯣ ꯏꯃꯥꯅ ꯌꯥꯝ ꯅꯤꯡꯖꯕ ꯑꯃꯈꯛ ꯂꯩ. ꯑꯗꯨ ꯄꯤꯅꯕꯤꯌꯨ ꯍꯥꯏꯗꯅ ꯅꯤꯔꯝꯕꯅꯤ. ꯑꯇꯩꯗꯤ ꯈꯪꯗꯦ ꯊꯥꯗꯣꯏ. 이마ꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯤꯕ, 이마ꯅ ꯅꯪꯕꯨ ꯅꯤꯡꯖꯕꯁꯦ ꯃꯁꯤꯃꯗꯤ ꯑꯩ ꯇꯁꯦꯡꯅ ꯄꯦꯜꯂꯦ. ꯑꯍꯜ ꯂꯃꯟ ꯍꯥꯏꯕꯁꯤꯗꯤ ꯁꯦꯝꯕꯤꯕ ꯃꯄꯨꯒ ꯄꯥꯡꯈꯛꯅꯤ. ꯃꯈꯣꯏꯗ
ꯐꯠꯇꯕ ꯂꯪꯁꯤꯟꯕ ꯍꯥꯏꯕꯁꯦ ꯏꯁꯥꯅ ꯏꯁꯥꯕꯨ ꯏꯔꯥꯜ ꯂꯪꯁꯤꯟꯕꯅꯤ ꯑꯩꯗꯤ ꯃꯄꯣꯛꯁꯤꯒꯤ ꯏꯔꯥꯜ ꯂꯪꯁꯤꯟꯕ ꯃꯤꯗꯨꯗꯤ ꯑꯣꯏꯅꯤꯡꯗꯦ 시더니네 아이나 낭세 눅시바 강엔 헨슬레이제 강어브라 ꯐꯔꯦꯁꯦ ꯆꯠꯅꯕ ꯇꯧꯁꯤ 그이노다 ngasi디 낭부 부라가 꿀카이루라겐 칼럭간시다 ꯑꯁ ꯃꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦꯕ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯊꯕꯛꯅꯦꯕ ꯂꯧꯅ ꯂꯩꯅꯔꯕ ꯅꯪ ꯑꯩꯅ ꯀꯣꯏꯗꯗꯅ ꯊꯨꯡꯅꯅꯤ ꯊꯨꯡꯅꯔꯣꯏꯁꯨ ꯈꯪꯗꯕ ꯃꯣꯏꯅ 미야 ꯃꯃꯥꯡꯗ ꯃꯣꯏꯅ ꯂꯦꯅꯔꯤꯃꯦꯒ ꯇꯧꯔꯤꯗꯣ ꯊꯨꯡꯅꯍꯧꯗꯕ ꯃꯤꯀꯨꯞꯇꯅꯦ ꯃꯣꯏ ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯑꯣꯏꯔꯛꯈꯤꯅꯤ ꯃꯣꯏ ꯈꯪꯗ ꯇꯧꯔꯤꯅꯦ ꯑꯁ ꯑꯝꯇ ꯌꯥꯔꯦꯁꯦ ꯅꯣꯡꯃ ꯑꯣꯏꯅ ꯀꯣꯏꯔꯁꯦꯕ ꯉꯁꯤꯒꯤꯗꯤ ꯆꯠꯂꯁꯦꯕ ꯐꯔꯦ ꯐꯔꯦ ꯅꯪꯅ ꯌꯥꯗ꯭ꯔꯕꯅꯤꯅꯅꯦ ꯆꯠꯁꯤꯂꯣ ꯀꯔꯤꯅꯣꯅꯦ ꯑꯁꯨꯛ ꯀꯨꯏꯔꯁꯤꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇꯦ ꯃꯤ ꯇꯧꯔꯤꯁꯦ ꯑꯁ ꯃꯗꯨꯒꯤ ꯃꯤ ꯃꯔꯨꯗꯨꯅ ꯆꯠꯈꯤꯕ ꯊꯕꯛꯁꯦ ꯄꯥꯛ ꯍꯦꯛ ꯍꯜꯂꯛꯇꯦꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇꯦ ꯀꯔꯤ ꯇꯧꯈ꯭ꯔꯕꯖꯥꯠꯅꯣ ꯃꯁꯤꯕꯨ ꯑꯩꯕꯣ ꯍꯥꯏ ꯀꯔꯤꯅꯣꯅꯦ ꯃꯃꯥ ꯕꯁ ꯉꯥꯏꯕꯗꯧꯅ ꯁꯦꯞꯊ ꯌꯦꯡꯉꯤꯕꯗꯨꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯍꯣ ꯇꯣꯝꯆꯥꯗꯣ ꯒ꯭ꯌꯥꯁ ꯂꯧꯔꯨꯅꯕ ꯁꯥꯏꯀꯜꯗꯣ ꯑꯃꯨꯛꯇ ꯁꯦꯝꯃꯨꯆꯣ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯅꯤ ꯐꯅ ꯀꯨꯏꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯁꯤꯅꯤ ꯅꯨꯃꯤꯠꯁꯦ ꯇꯥꯈꯤꯕꯅ ꯍꯥꯟꯕ ꯇꯥꯔꯦꯕꯁꯦ ꯑꯣ ꯍꯣꯔꯦꯟꯗꯣ ꯆꯥꯛ ꯊꯣꯡꯅꯕ ꯒ꯭ꯌꯥꯁ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ 마기 밍원다네 원전 아깐바 사비도 떠오르게 내는 거네 ꯂꯩꯔꯝꯒꯅꯤ ꯃꯗꯨ 아이디네 마두 미네게 푸비를 가드라나 바부 빠칼리고 ꯍꯣꯏꯅꯦ 떠오르지 뭐네 하이마 하이마 영훈이 여군해 헤이 하이 떠오르시 영훈이 하이 까리노 톰사 사이칸두부 타오르가 라케데 하이드라다나 탕라가 라이버 까리기노 하이바 낭보 땡비마 소원기르바 사건 마사시다 깐기르바 있는 동sel라디 제 아이 미마 망자미까봐 헤이 낭얌 깐브라부 낭네 나북두다 암땅 밤샌드나 봐 다이bun기 어와나 까우투가 라이리박 영훈이노 까리노다 그것도 뭐지디 몽징강그래 제 비범지대 인토 뽑아강하더라 톰사 와리 ngang 레이라노 사이클두다네 투투 아시다기 실린더 항바세 부르가네 ꯒ꯭ꯌꯥꯁ ꯑꯝꯇ ꯂꯧꯍꯧꯔꯁꯤ 라라라 누미당기 ꯆꯥꯛ ꯊꯣꯡꯅꯕ ꯒ꯭ꯌꯥꯁꯀ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯂꯥꯛꯑꯣ 까리기 살까노 꽁에도 뭘로래 ꯐꯤꯚꯝ ꯑꯁꯤꯒ 영훈이 마시야 ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯍꯩ ꯅꯪꯕꯨ ꯁꯥꯏꯀꯜꯗ ꯆꯠꯂꯨꯅꯦꯍꯦ ꯅꯪꯕꯣ ꯍꯦ 마시디바 ꯅꯪꯕꯨ ꯌꯥꯡꯅ ꯁꯥꯏꯀꯜ ꯑꯁꯤꯗ ꯄꯨꯔꯒ ꯆꯠꯄ ꯌꯥꯗ꯭ꯔꯣ 땡비마 까실라이트와 뻔인데 시디 제 나머지네 까티모 여기 아니 ꯀꯩꯅꯣꯅꯦ ꯃꯥꯅ ꯍꯥꯏꯔꯤꯁꯤꯕꯨ ꯁꯤꯕꯣ 떠오르지 ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ 아이 마마 마시나 아깐 사리니엔 떠오르시 노마디 아이코이 호스피탈 용니코 ꯍꯣꯏꯅꯦ 아도 마마 나몽 비나 호스피탈 ꯆꯠꯈꯤꯕꯗꯨꯕꯨ ꯀꯔꯤ ꯄꯥꯎ ꯂꯩꯔꯒꯦ ꯑꯁ ꯈꯪꯗꯦꯗ ꯑꯩꯁꯨ ꯁꯦꯜꯗ ꯇꯤꯡꯉꯒ ꯇꯣꯛꯀꯗꯧꯔꯤꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯗꯨꯕꯨ ꯍꯣꯠꯅꯗꯕ ꯌꯥꯗꯕꯅꯤ ꯑꯗꯣ ꯅꯪꯅ ꯁꯦꯜ ꯈꯔ ꯋꯥꯠꯂꯦ ꯍꯥꯏꯕꯗꯣ ꯑꯩ ATMꯗꯒꯤ ꯂꯧꯊꯣꯛꯈꯤꯒꯦ ꯉꯁꯤꯒꯤ ꯃꯣꯔꯣꯛ ꯈꯨꯁꯥꯁꯤꯗꯤ ꯆꯦꯞꯅ ꯌꯩꯕ ꯑꯃꯁꯨ ꯌꯥꯎꯔꯤꯅꯦ ꯅꯠꯇꯦ ꯅꯪꯒꯤ ꯃꯣꯔꯣꯛꯁꯤꯕꯨ ꯉꯁꯤꯁꯤꯕꯨ ꯀꯌꯥ ꯍꯥꯞꯆꯜꯂꯨꯔꯒꯦ ꯇꯧꯔꯤꯁꯤꯕꯨ ꯑꯣ ꯁꯥꯒꯟꯕ ꯃꯣꯔꯣꯛ ꯑꯣꯏꯔꯝꯕꯒꯤꯅꯦ ꯀꯩꯁꯨ ꯌꯥꯝꯅ ꯍꯥꯞꯄꯨꯕ ꯅꯠꯇꯦ ꯇꯣꯏꯕ ꯅꯪꯅꯕꯨ ꯊꯣꯡꯉꯕꯗꯤꯕ ꯊꯣꯛꯑꯕ ꯑꯃ ꯇꯧꯔꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯉꯁꯥꯏ ꯈꯪꯈ꯭ꯔꯕꯅꯤ ꯑꯣ ꯑꯗꯨ ꯈꯪꯉꯗꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯍꯥꯟꯅ ꯂꯧꯈꯠꯂꯒ ꯆꯥꯕꯤꯕꯗꯤ ꯀꯔꯤ ꯀꯥꯏ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯤ ꯁꯥꯏꯗꯦ ꯍꯥꯏ ꯑꯃꯨꯛ ꯇꯣꯏꯕ ꯆꯥꯛ ꯆꯥꯈꯣꯝꯗꯤꯅꯦ ꯀꯅꯥꯒꯤ ꯁꯅꯥꯖꯤꯃꯨꯛ ꯆꯥꯎꯏꯅꯦ ꯃꯃꯥ ꯃꯣꯔꯣꯛ ꯀꯟꯅ ꯁꯥꯔꯤꯉꯩꯁꯤꯗꯅꯦ
ꯈꯣꯏꯗꯧ ꯑꯃꯨꯛ ꯁꯧꯒꯠꯍꯜꯂꯛꯀꯅꯨꯀꯣ ꯀꯩꯅꯣꯅꯤ ꯁꯤ ꯅꯨꯄꯥꯁꯤꯕꯣ ꯈꯥꯡꯗꯨꯗꯤ ꯑꯩꯅ ꯐꯦꯡꯉꯝꯃꯦ ꯑꯥ ꯑꯇꯩ ꯀꯣꯜꯂꯤꯁꯤꯡꯗꯨꯗꯤ ꯊꯥꯗꯣꯏꯅ ꯐꯦꯡꯒꯦꯅ ꯊꯝꯃꯝꯃꯦ ꯉꯥꯏꯈꯣꯅꯦ ꯇꯣꯝꯆꯥ ꯑꯥ ꯀꯣꯜ ꯂꯤꯛ ꯐꯦꯡꯕꯒ ꯂꯥꯏꯔꯤ ꯅꯪꯕꯨ ꯉꯁꯤꯒꯤ ꯉꯥ ꯊꯣꯡꯕꯁꯤꯕꯨ ꯃꯣꯔꯣꯛꯄꯨ ꯀꯝꯗꯧꯒꯦꯅꯦ ꯅꯪꯕꯣ ꯑꯁ ꯅꯣꯏ ꯇꯥꯃꯣꯗꯤꯅꯦ ꯌꯥꯝ ꯁꯥꯏ ꯍꯥꯏꯅꯤ ꯏꯕꯨꯡꯉꯣ ꯏꯇꯩꯕꯤꯃ ꯑꯁꯣꯜ ꯑꯅꯥꯅ ꯁꯥꯕꯩ ꯋꯥꯅꯤ ꯑꯀꯟꯕ ꯑꯩꯈꯣꯏꯗꯗꯤ ꯃꯣꯔꯣꯛꯁꯤ ꯈꯤꯇꯪꯕꯨ ꯆꯝꯃꯦ ꯍꯥꯏꯔꯤꯃꯤ ꯇꯧꯔꯤꯁꯤ 이때매마 사진 저걸 빼기 딱지고 거리면 민거게 ꯍꯥ ꯀꯩꯅꯣꯅꯦ ꯅꯪ ꯍꯥꯏꯗꯨꯕꯣ 이마 까나노 넌 까나노 까나노 이마 ꯊꯥꯗꯣꯏ ꯅꯠꯇꯦꯅꯦ ꯃꯄꯥꯟꯗ ꯂꯥꯎꯔꯤꯁꯤꯕꯨ 아이씨 ꯊꯥꯗꯣꯏ ꯅꯠꯇ꯭ꯔꯃꯤ ꯂꯥꯎꯃꯤꯅ ꯑꯩꯈꯣꯏꯕ ꯑꯝꯇ ꯊꯣꯛꯁꯤ ꯂꯥꯎꯃꯤ ꯀꯩꯗꯧꯔꯒꯦ ꯀꯩꯗꯧꯔꯦ ꯀꯩꯗꯧꯔꯒꯦꯅꯦ ꯊꯥꯗꯣꯏ ꯀꯩꯗꯧꯔꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯤ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯍꯥ ꯀꯩꯗꯧꯔꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯤ ꯊꯥꯗꯣꯏ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯤ ꯃꯤ ꯁꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯤ 이베마 세 그이다우르게 하이바 이마다 아무튼 하윤이 이베마 나고 이마 hꯧꯖꯤꯛ ꯀꯅꯥꯅꯣ ꯈꯪꯗꯕ ꯑꯃ ꯑꯩꯈꯣꯏ ꯁꯨꯃꯥꯡꯁꯤꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯦ ꯑꯩꯅ ꯀꯅꯥꯅꯣ ꯍꯪꯕꯗꯁꯨ ꯈꯨꯃꯛꯇꯤꯌꯦ ꯑꯩ ꯀꯤꯕꯅ ꯂꯣꯏꯔꯦ 이마 그래서 또예 ꯊꯥꯗꯣꯏ ꯃꯥ ꯀꯩꯗꯧꯝ ꯆꯠꯈ꯭ꯔꯦ ꯒꯦꯂꯣꯝꯗ ꯆꯠꯈ꯭ꯔꯦ ꯀꯔꯤ ꯑꯩ ꯏꯕꯨꯡꯉꯣ ꯉꯥꯏꯈꯣ ꯐꯠꯇꯕ ꯃꯤꯒꯅꯦ ꯈꯛ ꯃꯥꯟꯅꯕ ꯍꯧꯅꯗꯦ ꯅꯨꯃꯤꯗꯥꯡꯁꯤꯗ ꯃꯤꯒꯤ ꯃꯌꯨꯝꯗ ꯀꯣꯏꯆꯠ ꯆꯠꯂꯤꯕ ꯃꯤꯗꯣ ꯃꯃꯥ ꯃꯄꯥꯅ ꯋꯥꯔꯛꯄ ꯑꯋꯣꯛꯄ ꯃꯤꯗꯤ ꯑꯣꯏꯔꯝꯃꯣꯏ ꯃꯈꯣꯏꯒ ꯈꯛ ꯃꯥꯟꯅꯕ ꯍꯧꯅꯗꯦ 붕어 탑타우 누미당시다 미기 사이진 사야다 랩라리바 미도 후란바 소이드나 오이런거니 세 아두기 사룩부디네 이목세 나 코이기 까다 아무것도 ꯐꯔꯦ 빠상코세 ꯁꯦ ꯊꯥꯗꯣꯏ ꯆꯪꯉꯨ ꯆꯪꯉꯁꯤ ꯂꯥꯛꯑꯣ 정모세 ꯍꯥꯏ ꯃꯃꯥ ꯑꯩꯈꯣꯏꯁꯨ ꯆꯪꯅꯕ ꯇꯧꯔꯁꯤ ꯂꯥꯛꯑꯣ 하이 돔짜 낭쇼 또 뭐로 라오다나 탱예미 이때매마 아니 악당 레오기게 라오 아이 짱오 라오고 아이 어서보세 파다들드네 아이 tumbi 야르와 얘라 아이 레이네 윰지대시다 무슨 타워이다바 아이 뭐 하기기 미로 아이네 테네보 미급되네 멍청도 빠르고 뽀삐 알고 말이다 그덤 아니지 뭐 미르네 아이씨 미디나 때다 왜 이거 공기가 아디지 뭐 아시고 미라이 하려니 아이 정어 버르니 아이 정어 버르니 이사자 너희부 ꯉꯟꯅ ꯀꯔꯥꯏꯗꯅꯣꯅꯦ ꯄꯥꯕꯨꯡ ꯗꯣꯛꯇꯔꯅ ꯄꯨꯡ 9ꯗ ꯌꯧꯔꯛꯑꯣ ꯍꯥꯏꯕ ꯑꯣ ꯐꯔꯦ ꯆꯠꯅꯕ ꯇꯧꯔꯣ ꯆꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯃꯃꯥ ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯕꯣ ꯎꯡꯏꯔ ꯁꯨꯛꯇꯣꯏꯔꯣ ꯇꯧꯔꯤꯗꯨꯕꯣ ꯃꯈꯣꯏ ꯄꯥꯕꯨꯡ ꯐꯥꯒꯤ ꯅꯠꯇꯦ ꯃꯇꯝ ꯂꯩꯔꯤꯉꯩꯁꯤꯗꯅꯦ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯈꯟꯅꯍꯧꯕꯅ ꯆꯨꯝꯒꯅꯤꯀꯣ ꯑꯦ ꯀꯔꯤ ꯈꯟꯅꯍꯧꯁꯤ ꯍꯥꯏꯔꯤꯅꯣꯅꯦ ꯃꯈꯣꯏ ꯄꯥꯕꯨꯡ ꯏꯆꯥ ꯅꯨꯄꯥꯁꯦ ꯃꯊꯟ ꯈꯛꯇꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ 이미ꯠꯇ 이수 우다바 하이바세 이뭉시기 둥기야 바바 카고이로이 ꯑꯗꯨ ꯃꯃꯥ ꯑꯉꯥꯡꯁꯤꯡꯁꯨ ꯇꯥꯟꯅꯕ ꯌꯥꯕ ꯇꯥꯟꯅꯖꯔꯤꯗꯅ ꯁꯤꯗꯒꯤ ꯍꯦꯟꯕ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯇꯧꯗꯣꯔꯤꯁꯤꯕꯣ 오 파나 따나라수네 아이나 하이리시니 세일다 띵가가 똑가니
ꯑꯗꯨꯗꯤ ꯃꯃꯥ ꯅꯪꯅ ꯄꯥꯝꯃꯤꯁꯤ ꯀꯔꯤꯅꯣ? ꯇꯉꯥꯏ ꯐꯗ꯭ꯔꯕꯗꯤꯅꯦ 이수 ꯐꯪꯒꯗꯕ 이ꯃꯧ ꯑꯃ ꯊꯤꯕ ꯇꯉꯥꯏ ꯐꯗꯕꯅꯤ. ꯍꯥꯏ ꯃꯃꯥ, ꯅꯪꯅ ꯉꯥꯡꯉꯤꯕ ꯋꯥꯗꯣ ꯑꯉꯥꯡꯁꯤꯡ ꯇꯥꯈꯤꯅꯤ. ꯑꯁ ꯃꯗꯨ ꯇꯔꯥꯏꯅ ꯍꯦꯛꯇ ꯂꯧꯕ ꯌꯥꯕ ꯐꯤꯔꯦꯞ ꯅꯠꯇꯦꯅꯦ. ꯀꯔꯤꯅꯣꯅꯦ ꯑꯩꯅ ꯇꯧꯗꯣꯏꯁꯤꯕꯣ? ꯇꯧꯕꯕꯨꯗꯤ ꯃꯃꯥꯅ ꯍꯥꯏꯔꯤꯁꯦ ꯑꯔꯥꯟꯕꯗꯤ ꯅꯠꯇꯦꯁꯦ. ꯑꯩꯈꯣꯏꯒꯤꯗꯃꯛꯇꯗꯤ 이수 ꯍꯥꯏꯕꯁꯦ ꯇꯉꯥꯏ ꯐꯗꯕꯅꯤ. ꯑꯩꯈꯣꯏ ꯇꯥꯃꯣꯁꯤ ꯑꯩꯉꯣꯟꯗ ꯁꯤꯡꯅꯕ ꯑꯃ ꯌꯥꯎꯔꯤꯗ. ꯑꯩ ꯋꯥꯍꯟꯅꯤꯡꯗꯅ ꯂꯩꯈꯣꯝ ꯈꯜꯂ ꯈꯜꯂ ꯊꯧꯔꯕ꯭ꯔꯥ ꯀꯩꯅꯣ? ꯒꯥꯔꯤꯁꯤ ꯈꯨꯃꯣꯜ ꯑꯃ ꯆꯨꯝꯗꯦꯝꯃꯦ. ꯁꯤꯠ ꯐꯧꯒ ꯑꯃꯨꯛꯇ ꯌꯦꯟꯃꯤꯁꯤꯕꯣ. ꯃꯕꯨꯛ ꯌꯥꯝ ꯐꯠꯇꯕ ꯒꯥꯔꯤ ꯈꯨꯊꯧ ꯑꯃ ꯌꯥꯎꯔꯤꯑꯕ. ꯑꯩ ꯍꯥꯠꯂꯒꯦ ꯁꯤꯅꯤ ꯃꯥꯅ ꯈꯜꯂꯤꯁꯦ. ꯍꯦꯔꯥ ꯏ ꯀꯥꯔꯛꯇ꯭ꯔꯅꯦ? ꯆꯥꯝꯃꯣꯏꯗ. ꯁꯨꯡꯆꯥꯝ ꯆꯥꯝꯃꯣꯏꯗ. ꯍꯩꯁ! ꯍꯩꯁ! ꯑꯥꯗ ꯂꯥꯛꯏꯕ ꯑꯉꯥꯡꯁꯤ ꯑꯩꯕꯨ ꯌꯥꯝ ꯀꯤꯕ ꯑꯉꯥꯡꯗꯤ ꯅꯠꯇ꯭ꯔꯅꯦ? ꯐꯩ! ꯃꯁꯤ ꯑꯉꯥꯡꯁꯦ ꯃꯥ ꯑꯩ ꯊꯕꯛ ꯇꯧꯒꯦ. ꯑꯣ ꯅꯅꯥꯎ! ꯑꯣ ꯅꯅꯥꯎ! ꯁꯤ ꯂꯥꯎ! ꯄꯔꯕꯠ ꯂꯥꯎ! ꯁꯤ ꯂꯥꯎ! ꯅꯪ ꯅꯅꯥ ꯊꯗꯠꯂꯨꯔꯥ? ꯅꯪ ꯅꯅꯥ ꯌꯥꯝ ꯀꯟꯕ꯭ꯔꯥ? ꯅꯪ ꯄꯦꯠ ꯂꯥꯎꯕ ꯅꯪꯅ ꯑꯩꯉꯣꯟꯗꯒ ꯎꯁꯤꯠꯇꯗꯅ ꯅꯪ ꯅꯅꯥ ꯌꯥꯝ ꯀꯟꯕ꯭ꯔꯥ? ꯅꯅꯥꯗꯨ ꯊꯗꯠꯄ ꯇꯥꯏ. Tamo nai, tamo nai, tamo nai. Tamo nai, tamo kaigino, tamo nai, tamo kaigino. Karigino nang parbab lawan harga. Kam lagi karigino. Tamo ichelai ne. Hey! Nang adi yang cingam berapa? Hey! Munda tau? Ay ngasi di mim te putri mi. Aduna ne. Mim pugi ni ngami mi. Nang pubutare. Tamo ipubino. Hey! Nang pubusi pam dabra? Adu tardi. Gari jam gera? Natraga pubuna pabra. Amma khalu. Tamo ikari samge. Chalo. Ising chalo. Chamu 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 chamu. Chamu. Chai chaling dari chamu. Hey nana. Si ubra? Ui tamo. Hey, sini chokari kari wini. Nang kari wini, nang kongo. Chamu 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 chamu. Tamo yardra. Yarni. Nang asi narai bukti paye. Mi puge nang aramani nang chai di chacha dira. Enana, kari yengi. Chiluro. Ilo. Ilo. Kani ilo. Thajil laktra. Hey, kanano? Hey, pau, madu pau. O kana lagi. ꯈꯪꯅꯤꯗꯅ ꯅꯪ. 이마, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? Hey, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯀꯥꯏꯅ? Hey, ꯆꯧ ꯉꯝꯕꯤ. ꯅꯪꯅ ꯑꯩꯈꯣꯏꯁꯤꯕꯨ ꯀꯔꯤ ꯑꯣꯏꯅ ꯎꯒꯦ? ꯍꯥ? ꯀꯔꯤ ꯑꯣꯏꯅ ꯎꯒꯦ ꯍꯥꯏꯕ? ꯌꯨꯝꯁꯦ ꯅꯪꯒꯤ ꯑꯔꯣꯟꯕ ꯅꯨꯄꯥ ꯄꯨꯁꯟꯐꯝ ꯅꯠꯇꯦꯅꯦ. 이마, 아이부. 이스. 그림다 란자다버가 핵 사라다나. 헤이, 나람 짜뚜나닌 해. ngasi 파워 나미뚜다 나짜마 파워 우바 방드리바다. 이마! 헤이, 이마가 거로까누 똑같자이네. 혹시 낭기 가닥이 토끼 누파도 까나노? 하, 누파도 까나노 해바네. 이마, 하이베리도 부카리노. Hey, nang ako. Sini mo ngam ne? Ish.
ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯅꯁꯥꯅ ꯈꯪꯐꯝ ꯊꯣꯛꯑꯕꯅꯤꯅꯦ 이민나 우라시 파우바다 낭나 로살라게 아시로 하 미네 이카이 쿰나리바 이몽와세 낭나 라이카타 할리에네 이비에마 이마 에이 땅만비 나람 짜뜨나 나트란 헤이 가다이다기 마삭 항다바 누빠 마야마마 육마시다 짱잘라 이바세 에이 낭기 값 찰라우살라바드나네 뭉시라니 싫어 하 뭉시라니 싫어 낭낭낭 저절로 해낭 땜비마 혹시 그 누파도 뭐 거저이도 구파하시나 어쩌게 체크해보니 마 소이들은 어른 거니 헤이 돔사 살롱 나 타고 돌아서 살롱 다닌데 살롱 허허 아이 암단돌이다 뭐이 뭉이 란지다 아이고 시돌이 몇 개는 떠오리 대비면나 아마 로주 할까니 그 새는 아마 할까니 뭐이 란지고 아이 뭔데 속날이브라 왜 마센 속날이브라 아이 강들어봐 까라이 바코는 아이 한자 또리지 아스 아이 영화리 하시니 아이씨 아들의 이방 앙으시디 아이 오버디 암기 방앙 들이네 파이 마시드네 바코는 타게 아이 이제 아까만 말한 게 에이 또 나오 얌차티부드네 따모 아이라 어이 낭 치라오 라오 어디 라오 빠블라 우리 해 아니 한번에 쫙 과연 들어봐 나 콩으로 칼간 당공해 에이 낭 아이는 빠블라 원해 할까 땀 나지 깨기노 따모 이간 젤레이네 그래 까니시 레이가 아이나 아이는 아직 안 그래 낭 그런 거 킹클 울어 나 저거 나 뭐하더라 신ing대로 하요 따모이 신ing대 신ing대 디네 아이고 아마이게 따모 까이와노 하이비요 왜 이번 또 간대네 이신 자름 넣으소 호이 아두 할라가 나림 넣자 그다봐 sap게를 썰어기라 따모이 차차게 짜트라 디네 그랬도록 하니 찰라게 따모 법절로 미나게디 아이제 리행가 좀 잡고 남자니는 아스 낭기 돔사드나 사티바 타박세 빡해 할로이도 보니 묵도이바 아스 북시수네 짝라하마나 로이레바 묵도이바 아이 마마 마기가 근비샤비도 마두 묵떡 내는 거니 아스 캉디니 이마 짝 로이레 짜라세 까리야 싹 로이레 하이바 헤이 땅원비야 낭나 통바 쌀인장 아이나 짜비동 만브로 하 나마이도 까이바 가직당주 쾅원이 능보 와락다 비기 마사니 하이바도 아딱나레니 이비에마 어이 이비면 낭시 온통나 또 웅엄 그래다 호 나마우노 비나네 싹 티바 로이레예 웡따 사톡 비루로 오 아이디네 싹 샤바디 라이라다나 마착시 우버다 오게 떠위니 아이디야 아이 비마 낭나 퉁바 싸가도 서룩부디네 싸들 수분 시세 린즈르게 마퉁다 디네 아이 거기도 왬다 할건 권능 헤이 낭 아이기 망다 꾸이나 올라가노 나 참도 뿡꼭꼭 거의 보이das잖아 그니까 낭 이샤 누파 아마각당 야우자바지수 이비에 맞다우 ngam비나네 라이와 틴와 마야마 맞다우 센크레 수맛 삐크레도 이사도 마시디 칼루라가네 낭부 삿크로네 낭보
ꯃꯁꯤ ꯆꯠꯈ꯭ꯔꯣꯅꯦ ꯅꯪꯕꯣ ꯈꯣꯏꯗꯧ ꯁꯥꯎꯒꯠꯄꯁꯤꯗꯅꯦ ꯑꯩ 하이금들 마마 이샤니 빠세 푸세이드나 단토키게들 하이러가 헤네 둠농 시너브로 끄놈부터 우리미 낭네 하이금들 마마 이샤니 빠세 소이는 셈잘 무니고 오 샘절라마니 나띠예 샘전크라바 ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯄꯥ ꯊꯣꯛꯈꯤꯗ꯭ꯔꯦꯗꯀꯣ ꯑꯩꯕꯣ 호이네 까나 러리누 강디네 빠 아이 러우디에바 ꯑꯗꯨꯝ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯇꯣꯝꯆꯥꯅ ꯍꯤꯟꯖꯥꯡ ꯄꯣꯔꯛꯑꯅꯤ ꯍꯥꯏꯕ ꯑꯩꯅꯦ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯦ ꯍꯥꯏꯕ ꯆꯥꯛꯇꯣ ꯃꯈꯣꯏ ꯄꯥꯕꯨꯡ ꯑꯝꯇ ꯊꯥꯡꯒꯠꯄꯤꯔꯨꯔꯣ ꯍꯥꯏꯕ 마시마 헤라 낭추 답나 하유네 앙앙칭시 따기니 마시누 비시디 마시디 뻥그레 라이마 ꯌꯥꯔꯦꯁꯦ ꯀꯣꯛ ꯆꯪꯉꯣ ꯁꯤꯕꯨ ꯑꯍꯥꯟꯕꯔꯣ ꯈꯣꯏꯗꯧ ꯁꯥꯎꯒꯠꯄꯅꯦ ꯃꯣꯏ ꯄꯥꯕꯨꯡꯅ ꯇꯥꯏꯅꯔꯛꯀꯅꯤꯀꯣ 아스 야레세 아이들 곡성제 그러게 ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯁꯦ ꯑꯃꯨꯛꯇꯪꯗꯤ ꯋꯥꯔꯤ ꯅꯤꯡꯊꯤꯖꯅ ꯁꯥꯒꯦꯕ ꯈꯪꯅꯤꯃ ꯑꯁ ꯗꯗꯥ ꯗꯗꯥ ꯀꯩꯒꯤꯅꯣ ꯁꯝꯊꯦꯡꯉꯩꯁꯤꯕꯣ 다도이 ꯑꯩ ꯉꯁꯤꯗꯤ ꯅꯉꯣꯟꯗ ꯋꯥ ꯑꯃ ꯍꯪꯒꯦ ꯗꯗꯥ ꯀꯔꯤ ꯋꯥꯅꯣ ꯅꯪꯅ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗ ꯃꯤꯅꯝꯒꯦ ꯈꯜꯂꯕꯁꯨ ꯑꯩꯉꯣꯟꯗꯗꯤ ꯃꯤꯅꯝꯒꯦ ꯈꯟꯒꯅꯨ ꯗꯗꯥ ꯀꯩ ꯋꯥꯅꯣ ꯍꯥꯏꯗꯨꯕꯣ ꯌꯨꯝꯁꯤꯗ ꯍꯦꯛ ꯍꯦꯛ ꯑꯁꯦꯡꯕ ꯇꯟꯖꯥ ꯌꯦꯡꯉꯒ ꯆꯪꯉꯛꯏꯕ ꯅꯨꯄꯥꯗꯣ ꯀꯅꯥꯅꯣ ꯍꯥꯏꯌꯣ ꯅꯨꯄꯥꯗꯣ ꯀꯅꯥꯅꯣꯕ ꯗꯗꯥ ꯑꯩ ꯅꯨꯄꯥꯗꯣ ꯇꯁꯦꯡꯅ ꯃꯁꯛ ꯈꯪꯗꯕꯅꯦ ꯑꯩ ꯍꯥꯏꯒꯦ ꯇꯥꯎ ꯅꯨꯄꯥꯗꯣ ꯅꯪꯒꯤ ꯑꯔꯣꯟꯕ ꯅꯨꯄꯥ ꯅꯠꯇ꯭ꯔꯕꯗꯤ ꯀꯅꯥꯅꯤ ꯍꯥꯏꯒꯦ ꯍꯥꯏꯅꯣ ꯗꯗꯥ ꯊꯥꯗꯣꯏ ꯅꯪꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯅꯤꯡꯗ꯭ꯔꯕꯁꯨꯅꯦ ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯍꯦꯛꯇ ꯍꯥꯏꯌꯣ ꯃꯗꯨꯗ ꯑꯩꯅ ꯌꯥꯔꯣꯏꯗꯕ ꯀꯩꯁꯨ ꯂꯩꯇꯦꯅ ꯃꯗꯨꯗꯤ ꯅꯠꯇꯗꯅ ꯌꯨꯝꯁꯤꯕꯨ ꯃꯤꯃꯥꯡꯗ ꯊꯣꯛꯅꯕ ꯍꯣꯠꯅꯕꯗꯤꯅꯦ ꯑꯩꯅ ꯈꯛ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯦ ꯗꯗꯥ ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯌꯨ ꯍꯥꯏꯕꯅꯣ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯃꯤꯟꯅꯔꯛꯄꯕꯨ ꯗꯗꯥꯕꯨ ꯑꯩꯒꯤ ꯊꯃꯣꯏ ꯈꯪꯗꯕ꯭ꯔꯣ ꯈꯪꯉꯦ ꯑꯩ ꯅꯪꯒꯤ ꯊꯃꯣꯏ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯦ ꯑꯗꯨꯕꯨ ꯃꯥꯏꯈꯟ ꯃꯅꯨꯡꯗ ꯀꯨꯞꯁꯟꯗꯨꯅ ꯊꯝꯂꯤꯕ ꯅꯪꯒꯤ ꯍꯨ ꯄꯨꯕ ꯊꯃꯣꯏꯗꯨꯗꯤ ꯑꯩ ꯃꯨꯟꯅ ꯈꯪꯉꯨꯗꯦ ꯗꯗꯥꯃꯛꯅ ꯑꯗꯨꯝꯅ ꯈꯜꯂꯕꯗꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯄꯥꯎꯗꯝꯁꯦ ꯇꯥꯕꯤꯅꯕ ꯀꯅꯥꯕꯨ ꯂꯩꯗꯧꯔꯤꯒꯦ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯅꯪꯅ ꯌꯥꯝꯅ ꯂꯥꯟꯗꯕ ꯁꯥꯔꯗꯤꯅꯦ ꯅꯪꯅ ꯅꯨꯡꯇꯤꯖꯥꯏꯒꯤ ꯈꯣꯏꯔꯝꯖꯔꯤꯕ ꯏꯄꯥ ꯏꯕꯨꯡꯉꯣ ꯂꯩꯅꯤꯊꯧ ꯁꯅꯥꯃꯍꯤꯕꯨ ꯄꯥꯏꯗꯨꯅ ꯋꯥꯁꯛꯄ ꯉꯝꯒꯗ꯭ꯔꯥ ꯗꯗꯥ ꯃꯗꯨꯃꯛꯅ ꯅꯈꯣꯏ ꯃꯌꯥꯝꯅ ꯑꯩ ꯂꯥꯟꯗꯦ ꯍꯥꯏꯕꯁꯦ ꯈꯪꯕꯤꯒꯅꯤ ꯍꯥꯏꯔꯕꯗꯤ ꯂꯥꯛꯑꯣ ꯗꯗꯥ ꯑꯩ ꯂꯩꯅꯤꯡꯊꯧ ꯏꯄꯥ ꯏꯕꯨꯡꯉꯣ ꯁꯅꯥꯃꯍꯤꯕꯨ ꯄꯥꯏꯗꯨꯅ ꯋꯥꯁꯛꯆꯒꯦ ꯂꯥꯛꯑꯣ ꯗꯗꯥ ꯑꯩ ꯋꯥꯁꯛꯑꯒꯦ ꯉꯥꯏꯈꯣ ꯊꯥꯗꯣꯏ ꯂꯥꯏꯕꯨ ꯑꯗꯨ ꯌꯥꯝꯅ ꯊꯥꯖꯕ ꯅꯪꯅ ꯂꯥꯏꯒꯤ ꯈꯨꯕꯝ ꯄꯥꯏꯗꯨꯅ ꯋꯥꯁꯛꯄ ꯀꯤꯗꯕ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯉꯤ ꯅꯪꯒꯤ ꯂꯥꯟꯗꯕ ꯈꯔꯗꯤ ꯂꯩꯔꯦ ꯑꯗꯨꯕꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯆꯨꯝꯕꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯅꯅꯕ ꯅꯪ ꯌꯨꯝꯁꯤꯗ ꯂꯩꯀꯣ Ay, Sayang. Nandri khara yawre. Nambo sumna sumla ibro. ꯑꯩ ꯃꯃꯟꯕꯨ ꯎꯅꯅꯤꯡꯗꯨꯅ ꯂꯥꯛꯄꯅꯤ La kakalo. Lokthonu. Famu. Nang maman say luhongbom chalogi tawni. Adubo nahakti ngalida. Hai, kari leregi ne henangbo. ꯃꯃꯟ ꯍꯟꯗꯛ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯁꯦ ꯃꯁꯤ ꯈꯜꯂꯨꯕꯗ ꯑꯩ ꯀꯣꯛ ꯌꯥꯝꯅ ꯁꯥꯔꯦ ꯃꯃꯟ Nati kari thogok thogene.
ꯃꯃꯟꯗꯤ ꯀꯔꯤꯝꯇ ꯇꯥꯗꯦꯅꯦ ꯁꯦ ꯃꯃꯟꯗ ꯁꯦꯡꯅ ꯑꯝꯇ ꯍꯥꯏꯌꯨ ꯃꯃꯟ ꯅꯍꯥ ꯅꯣꯡꯃ ꯅꯨꯄꯥꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯥꯕꯨꯡꯒ ꯏꯃꯥꯒꯅ ꯊꯥꯗꯣꯏꯕꯨ ꯀꯥ ꯍꯦꯟꯅ ꯂꯥꯟꯅ ꯂꯧꯕꯤꯔꯦ ꯃꯁꯤꯗꯅꯤ ꯃꯃꯟ ꯑꯩꯅ ꯀꯣꯛ ꯁꯥꯔꯤꯕꯁꯦ ꯑꯣ ꯅꯪꯒꯤ ꯋꯥꯔꯤꯁꯦ ꯃꯃꯟꯁꯨ ꯋꯥꯈꯜ ꯇꯥꯔꯛꯑꯦ ꯅꯪꯒꯤ ꯅꯃꯥꯗꯣ ꯇꯣꯜ ꯑꯇꯥꯡꯅꯦꯅ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯂꯨꯅ ꯇꯧꯃꯟꯕꯗꯨꯗ ꯉꯥꯡꯅꯕ ꯏꯊꯣꯛꯅ ꯋꯥꯈ꯭ꯔꯕ ꯑꯗꯨꯕꯨ ꯏꯌꯥꯁꯤꯗꯤꯅꯦ ꯀꯔꯤꯝꯇ ꯈꯜꯂꯨꯒꯅꯨ ꯃꯃꯟ ꯍꯣꯏꯗꯅꯦ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯅꯣꯏ ꯅꯃꯥꯒ ꯅꯄꯥꯕꯨꯡꯒꯗꯣ ꯋꯥꯔꯤ ꯅꯤꯡꯊꯤꯅ ꯁꯥꯕꯤꯒꯦ ꯑꯗꯨꯗꯤ ꯃꯃꯟ ꯅꯣꯡꯃ ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯨꯀꯣ ꯐꯔꯦ ꯑꯗꯨꯗꯤ ꯃꯃꯟꯁꯨ ꯂꯨꯍꯣꯡꯕ ꯆꯠꯀꯅꯤ ꯍꯥꯏꯕꯅꯤꯅꯅꯦ ꯑꯩ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯒꯦ ꯃꯃꯟ ꯍꯣꯏ ꯐꯔꯦ ꯐꯔꯦ ꯌꯧꯔꯣ ꯃꯃꯟꯁꯨ ꯂꯨꯍꯣꯡꯕ ꯆꯠꯂꯨꯈꯤꯒꯦꯀꯣ ꯍꯣꯏ ꯃꯃꯟ ꯆꯠꯂꯨꯈꯤꯒꯦ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯗꯣ ꯃꯥꯒꯤ ꯉꯥꯡꯅ ꯁꯥꯟꯅꯕꯤ ꯌꯥꯗꯕꯤꯗꯣ ꯍꯧꯖꯤꯛꯐꯥꯎ ꯍꯟꯗ꯭ꯔꯤꯕ ꯑꯣꯏꯔꯦ ꯑꯉꯥꯡꯁꯤ ꯀꯌꯥ ꯅꯨꯡꯉꯥꯏꯇꯅ ꯆꯠꯈ꯭ꯔꯃꯦ ꯈꯪꯅꯤꯗꯅ ꯑꯩ ꯃꯌꯨꯝ ꯆꯠꯀꯅꯦꯕ ꯍꯦ ꯏꯃꯥ ꯅꯪꯉꯣꯟꯗ ꯀꯅꯥ ꯂꯥꯏ ꯈꯨꯔꯨꯝꯃꯣ ꯍꯥꯏ ꯍꯥ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯂꯥꯏ ꯈꯨꯔꯨꯝꯃꯣ ꯍꯥꯏꯒꯦ ꯍꯥꯏꯕ ꯂꯝꯆꯠ ꯂꯥꯏꯗꯕꯤ ꯅꯪꯅ ꯂꯥꯏꯒꯤ ꯊꯧꯒꯜ ꯇꯧꯔꯤꯕꯁꯦ ꯏꯪꯅ ꯆꯤꯡꯅ ꯂꯩꯖꯔꯝꯕ ꯏꯃꯨꯡꯁꯦ ꯂꯥꯏꯒꯁꯤ ꯃꯄꯥꯟ ꯂꯣꯏꯅ ꯊꯣꯛꯈꯤꯕ ꯇꯥꯔꯦꯅꯦ ꯏꯕꯦꯝꯃ ꯅꯪꯕꯣ ꯅꯔꯥꯅ ꯅꯄꯣꯠ ꯐꯥꯔꯕ ꯅꯪꯗꯤꯅꯦ ꯂꯥꯏ ꯂꯤꯁꯤꯡꯂꯛ ꯈꯣꯏꯔꯝꯂꯕꯁꯨ ꯀꯣꯛꯄ ꯉꯝꯃꯔꯣꯏꯅꯦꯍꯦ ꯏꯕꯦꯝꯃ ꯍꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯕ ꯌꯥꯔꯣꯏ ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯂꯥꯏ ꯇꯤꯟꯒꯥꯁꯦ ꯌꯨꯝꯁꯤꯗꯒꯤ ꯃꯄꯥꯟ ꯊꯣꯛꯈꯤꯕ ꯇꯥꯔꯦꯅꯦ ꯏꯕꯦꯝꯃ ꯂꯥꯏ ꯇꯤꯟꯗꯤ ꯏꯃꯧꯅ ꯈꯣꯏꯔꯝꯕꯗ ꯆꯦꯟꯈꯤꯗꯧ ꯃꯥꯟꯗꯦꯅꯦ ꯅꯪꯒꯤ ꯈꯣꯟꯖꯦꯜꯗꯨꯗ ꯂꯥꯏꯒꯁꯤ ꯆꯦꯟꯈꯤꯗꯧ ꯃꯥꯜꯂꯤꯅꯦꯍꯦ ꯌꯥꯔꯦ ꯇꯥꯆꯧ ꯁꯦ ꯑꯝꯇ ꯀꯥꯈꯠꯄꯤꯔꯛꯑꯣ ꯃꯃꯟ ꯁꯤꯗ ꯐꯝꯕꯤꯌꯣ ꯇꯥꯆꯧ ꯑꯝꯇ ꯐꯝꯃꯨꯈꯤ ꯅꯨꯡꯉꯥꯏꯈꯣ ꯍꯣꯏ ꯃꯁꯤ ꯑꯩꯗꯤ ꯐꯝꯗꯕ ꯁꯨꯡꯌꯥ ꯌꯥꯗꯦꯅꯦꯍꯦ ꯍꯥꯏ ꯇꯥꯆꯧꯗꯤ ꯈ꯭ꯋꯥꯡ ꯅꯥꯏꯅꯦꯍꯦ ꯑꯁ ꯑꯩꯈꯣꯏ ꯇꯥꯆꯧꯁꯤꯗꯤꯕ ꯏꯃꯧꯗꯤ ꯑꯆꯥꯛꯄ ꯃꯩꯇꯥꯟꯗ ꯐꯝꯃꯃꯤꯅ ꯅꯨꯡꯉꯥꯏꯔꯝꯃꯅꯤ ꯈꯥꯡꯈꯣ ꯂꯣꯒꯗꯕ ꯀꯨꯏꯁꯜꯂꯛꯇ꯭ꯔꯦꯗ ꯇꯥꯆꯧ ꯀꯔꯤ ꯋꯥꯇꯥꯅꯣ ꯑꯗꯨꯕꯣ ꯍꯣꯏ ꯀꯔꯤꯅꯣꯅꯦꯍꯦ ꯏꯃꯧꯒ ꯋꯥꯔꯤ ꯁꯥꯕꯅꯤꯅꯦ ꯃꯃꯟ ꯑꯩ ꯆꯥ ꯂꯣꯟꯖꯔꯛꯀꯦ ꯀꯔꯤ ꯑꯦ ꯊꯕꯛꯀ ꯌꯥꯝ ꯐꯕ ꯁꯥꯔꯛꯀꯅꯨ ꯇꯥꯆꯧꯁꯦ ꯆꯥ ꯊꯛꯇ꯭ꯔꯕꯅꯤ ꯊꯕꯛ ꯌꯥꯝ ꯐꯖꯜꯂꯛꯀꯅꯨ ꯍꯥꯏꯕ ꯊꯕꯛ ꯐꯕꯒ ꯍꯦꯛ ꯁꯥꯔꯗꯅ ꯑꯍꯩ ꯁꯥꯔꯛꯀꯅꯨ ꯊꯕꯛ ꯐꯕ ꯁꯥꯔꯛꯀꯅꯨ ꯏꯃꯧ 이베ꯝꯃ ꯅꯪ ꯃꯃꯟꯗꯤꯅꯦ ꯆꯥ ꯊꯛꯇ꯭ꯔꯦ ꯆꯤꯅꯤꯗꯨ ꯈꯔ ꯊꯨꯝꯂꯞꯅꯅꯦ ꯁꯪꯒꯣꯝꯗꯨ ꯈꯔ ꯅꯪꯅ ꯍꯦꯛ ꯂꯣꯜꯂꯛꯑꯣ ꯍꯣꯏ ꯃꯃꯟ ꯀꯔꯤꯅꯣꯅꯦ ꯇꯥꯆꯧꯅ ꯍꯥꯏꯔꯤꯁꯤꯕꯣ ꯇꯥꯆꯧ ꯑꯉꯥꯡ ꯑꯁꯤꯅ ꯇꯥꯈ꯭ꯔꯒ ꯑꯩꯕꯨ ꯁꯤꯂꯣꯏꯗ ꯋꯥ ꯉꯥꯛꯇ ꯉꯥꯡꯕꯤꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯇꯥꯆꯧ ꯃꯁꯤꯗꯤ ꯌꯥꯔꯦ ꯇꯥꯆꯧ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯃꯇꯧꯗꯕꯨ ꯃꯥꯟꯗꯕꯒꯤ ꯋꯥꯅꯤ ꯑꯣꯟꯊꯣꯛꯅ ꯇꯧꯕ ꯉꯝꯈ꯭ꯔꯕ ꯑꯉꯥꯡꯅꯤ ꯃꯇꯨꯡꯗꯗꯤꯅꯦ ꯃꯥꯅ ꯄꯤꯖ ꯄꯤꯊꯛ ꯇꯧꯕ ꯄꯣꯠꯁꯦ ꯆꯥꯔꯨꯅ ꯍꯥꯏꯕ ꯇꯥꯆꯧ ꯅꯪꯕꯨ 이봐이 나cen나 하리보 와세 깡닝아 엠때 레이트보 왕아 마니 따서 마니 마시기 모세 팟드비기 짱세 프라만 동닝아 암때 레이트데 이봐이 레이트 팟 키드라 자니 따서 팟 키드라 자니 따서 담바오 ꯑꯃꯝꯕ ꯑꯍꯤꯡꯗ ꯃꯌꯦꯛ ꯁꯦꯡꯗꯅ ꯎꯕ ꯄꯣꯠꯁꯛꯁꯤꯗꯤꯅꯦ ꯚꯨꯠ ꯑꯣꯏꯒꯟꯕꯅꯤꯀꯣ ꯀꯔꯤꯅꯣꯅꯦ ꯃꯥꯅ ꯉꯥꯡꯂꯤꯁꯤꯕꯣ ꯃꯁꯤꯒꯤ ꯇꯧꯉꯝꯕꯤꯁꯤꯅꯅꯦ ꯑꯩꯈꯣꯏꯒꯤ ꯇꯥꯆꯧꯁꯤꯁꯨ ꯌꯥꯏ ꯊꯥꯈ꯭ꯔꯕ ꯀꯩꯅꯣ ꯈꯪꯗꯦ ꯍꯥꯏꯕ ꯑꯩꯕꯣ 이베tom비 ꯅꯪꯁꯦ ꯇꯥꯆꯧꯒꯤ ꯅꯥꯒꯟꯗ ꯆꯥꯎꯔꯛꯄꯅꯤꯀꯣ
다속 낭기 안남 칸티도 다속 로이는 강이다. 이바이기 와펌시디 떠우리베 타박 마얌시 나선 누피가 아이그나 로인 라레 신이네. ꯑꯗꯨꯅꯦꯕ 이베돈비 타와이는 뭐 빰들디네. 파나 하고 인상도서 후금나 카바니. 아드보 인상도게 마하우두디네. 나탄들 레파 야로. 마얌 레미네 버나 슝거니코. อย่าเด้ดาตาเซาสุเนี่ยมาทงมารำคังเดบิสิกีไม่ไกลเดกเฮกเลียปดานะมานะเตาบะซิงโดเซอิมิสินะเนี่ยลอยนะโอโหระบะนี่โอโหระบะสิดะบุตาเซาคุยนะไอคุยบุลาละลีบะสิบุกะรีกิโนไฮบะ 어이, 아이샬레. เพ่มาสิกิเตางำบิสินะเนี่ยทวันบะงักตะนี่มางะสิดิมาทะบักเตาเกบะคังกะเนบะมางะสิดิมาหนุงไงเนบะ 타박도 เฮ้ย 후생박도 예헤 마두 타박도 그다음에 떠우 하르시니. 능가나노. 헤이, 능가나노. 다다! 헤이. 헤이. 다다! 세! 암터 도와봐세! 까이 속에! 이마기 능 뭐 몽문이 강해. 저게 아이, 까이다우나라게 저게 까이동너리야. 까이다우라게 이사부 속브라 하이바 마. 하 아이 그 시독디. 에이 똥감비 낭게 학덕다 이사 누빠세 마토이 망한가다우레다나 이마기 붕어 낭보 목다디 칸타우 까이다우보게 세군바 누삐여시부 윤마시다 탐바하우나리브라 하이바 야래 이마. 누미당 시대네. 미네 다크가 아이 거기 파서 밤내로. 이몽네 정나버 똑실로. sakhen nang nu nama pabung ai khuibu adu khang na lan lobudi lan gani khuibu amaron da khoi wakhal adu khang na pikpa mi sunati nangi ma pabung bu adu phato miro yengo oire ibe mato wisidabu aphaba miyeng di yengba ngamgadu mi di taibang pansi de ipadi leiram gani haibu thajidin 바봉, 아이 그나 부술라나 로데. 아생과 아숨도 잡자나 강고 놈이더네. 아이는 혹시 알이세요? 놈이도 여기 파고디네. 이마, 너 사세. 누파 톡봉가 뭐이더리. 헤이 힘짜비 낭네 이사 누빠세 그도엄비다 라이키바다기 마마마빠 아이코이부 가림다 농시바 파오키드레네 에이 나삭도 영닝데레 마코이 바봉 라오 짱가시 라오 힘짜비세 라이자우셔로 바탄다 다소 하이, 너희 라이 브로. 라라라 상상상. ibai 야래. 라라라. 낙당 팜실라. ibai phamdrasu yabu yareda 헤이, 까이노네. 낙 팜기실라오네. mama ngaktan phamudrugadi nuaidong mandreni 호와도 아이원다 항드라수 꼭 장아가 파무로다나 하이, 담보. 팜실라오네 낭보. 아야, 뭐 주피래. 낙 팜으로 라오네 낭보.
ꯍꯣꯏ ꯍꯣꯏ ꯏꯕꯥꯏ ꯂꯥꯛꯆꯔꯦ ꯂꯥꯛꯆꯔꯦ ꯂꯧꯊꯣꯛꯇ꯭ꯔꯁꯨ ꯌꯥꯔꯦꯅꯦꯍꯦ ꯅꯣꯏꯅ ꯂꯥꯛꯊꯣꯛꯇꯨꯅ ꯂꯥꯛꯄꯕꯨ ꯀꯔꯤ ꯇꯥꯟꯅꯁꯤ ꯍꯥꯏꯕꯅꯣꯅꯦ ꯇꯥꯆꯧ ꯅꯍꯥꯟ ꯇꯥꯆꯧꯅ ꯑꯩꯈꯣꯏꯕꯨ ꯂꯥꯟꯅ ꯂꯧꯔꯒ ꯆꯠꯈꯤꯕꯗꯣ ꯑꯩꯈꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯍꯧꯗ꯭ꯔꯦ ꯇꯁꯦꯡꯅꯅꯦ ꯇꯥꯆꯧ ꯊꯧꯗꯣꯛꯇꯣ ꯑꯩꯈꯣꯏꯗꯤ ꯂꯥꯟꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯅꯤ ꯕꯤꯇꯣꯝꯕꯤ ꯇꯥꯆꯧꯅ ꯍꯥꯏꯕꯗꯤ ꯅꯈꯣꯏ ꯂꯥꯜꯂꯤ ꯍꯥꯏꯕ ꯅꯠꯇꯦꯅꯦꯍꯦ ꯌꯦꯡꯉꯨ ꯅꯪꯁꯦ ꯏꯇꯣꯟ ꯇꯣꯟꯅ ꯍꯧꯖꯈ꯭ꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯅꯪꯁꯦ ꯌꯨꯝꯗꯨꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯅꯪꯅꯦ ꯌꯨꯝꯗꯨꯒꯤ ꯑꯍꯜ ꯑꯃ ꯑꯣꯏꯅ ꯂꯩꯔꯒꯅꯦ ꯇꯞꯅ ꯏꯪꯅ ꯋꯥꯔ ꯋꯥꯇꯦꯝꯕ ꯍꯩꯒꯗꯕꯅꯤ ꯑꯗꯨꯕꯨ ꯏꯕꯥꯏ ꯊꯧꯗꯣꯛꯁꯤꯗꯕꯨ ꯀꯔꯝꯍꯥꯏꯅ ꯏꯪꯅ ꯇꯞꯅ ꯉꯥꯡꯅꯗꯣꯏꯅꯣ ꯏꯁꯦꯟ ꯍꯨꯔꯥꯟꯕꯒꯤ ꯇꯔꯥꯅꯤ ꯃꯄꯨꯒꯤ ꯅꯣꯡꯃ ꯍꯥꯏꯕꯁꯨ ꯂꯩꯕꯅꯤ ꯑꯗꯨꯒꯤ ꯃꯇꯝꯁꯤꯁꯨ ꯁꯣꯏꯗꯅ ꯂꯥꯛꯈꯤꯒꯅꯤ ꯍꯥꯏꯒꯨꯝꯗꯅ ꯏꯕꯥꯏ ꯃꯗꯨꯒꯤ ꯅꯤꯄꯥ ꯃꯆꯥꯗꯣ ꯑꯃꯨꯛꯇꯪ ꯐꯥꯔꯕꯗꯤꯕ ꯈꯪꯒꯗꯕꯅꯤ ꯑꯆꯨꯝ ꯑꯔꯥꯟ ꯈꯪꯗ꯭ꯔꯤꯉꯩꯗ ꯃꯤꯕꯨ ꯂꯥꯟꯅ ꯍꯦꯛꯇ ꯂꯧꯕꯤꯕꯁꯦ ꯏꯁꯦꯟ ꯏꯆꯜ ꯅꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯅꯁꯥꯅ ꯅꯁꯥꯕꯨ ꯅꯥꯔꯥ ꯂꯪꯁꯜꯂꯝꯒꯗꯕꯗꯣ ꯑꯩꯅ ꯄꯥꯝꯗꯕꯩ ꯋꯥꯅꯤꯅꯦꯍꯦ ꯑꯩ ꯕꯤꯇꯣꯝꯕꯤ ꯃꯗꯨꯒꯤꯗꯃꯛ ꯅꯪ ꯇꯥꯆꯧꯕꯨ ꯂꯥꯟꯅ ꯂꯧꯒꯅꯨꯀꯣ ꯇꯥꯆꯧ ꯐꯔꯦ ꯐꯔꯦ ꯊꯝꯕꯧ ꯏꯆꯟꯒ ꯆꯥꯛ ꯆꯥꯃꯤꯟꯅꯗꯕꯁꯨ ꯀꯨꯏꯔꯦ ꯉꯁꯤꯗꯤ ꯏꯆꯤꯜ ꯏꯄꯥ ꯄꯨꯟꯅ ꯆꯥꯃꯤꯟꯅꯈ꯭ꯔꯁꯤꯀꯣ ꯅꯅꯝꯃꯒ ꯅꯪꯒꯅꯦ ꯆꯥꯛ ꯊꯣꯡꯃꯤꯟꯅꯅꯕ ꯇꯧꯔꯨꯔꯣ ꯆꯥꯈ꯭ꯔꯁꯤ ꯍꯥꯏꯔꯣ ꯃꯁꯤꯗꯤ ꯏꯆꯦꯟꯁꯨ ꯐꯤ ꯍꯣꯡꯗꯣꯛꯅꯕ ꯇꯧꯔꯁꯤ ꯂꯥꯛꯑꯣ 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 이사는 강연해.ꯊꯕꯛꯁꯤ ꯆꯦꯛꯁꯤꯟꯅ ꯇꯧꯗꯤ ꯌꯥꯗꯦ. 이몽제 이랑 ꯑꯃ ꯇꯧꯋꯦꯕ. ꯅꯠꯇ꯭ꯔꯗꯤ ꯑꯩꯉꯣꯟꯗ ꯃꯩꯕꯨꯜꯂꯒ ꯇꯥꯁꯜꯂꯛꯀꯗꯣꯔꯤꯕ. ꯑꯩ ꯆꯦꯛꯁꯤꯟꯅ ꯇꯧꯗꯤ ꯌꯥꯗꯕꯅꯤ. ꯇꯥꯇꯣꯝꯆꯥ ꯍꯥꯎ 이봉어. ꯇꯥꯇꯣꯝꯆꯥ ꯏꯃꯥ ꯄꯥꯕꯨꯡꯁꯨ ꯑꯃꯠꯇ ꯂꯩꯇꯦ ꯑꯩꯈꯣꯏ ꯀꯩꯊꯦꯜꯃꯨꯛꯇ ꯆꯠꯂꯨꯈꯤꯌꯦ ꯏꯃꯥ ꯍꯣꯏ ꯍꯜꯂꯛꯑꯗꯤꯅꯦ ꯑꯩꯈꯣꯏ ꯀꯩꯊꯦꯜ ꯆꯠꯈꯤꯅ ꯈꯔ ꯇꯝꯕꯤꯌꯨ ꯍꯣꯏ ꯆꯠꯁꯤ ꯂꯥꯛꯑꯣ ꯅꯨꯡꯉꯥꯏ ꯂꯩꯖꯔꯝꯕ ꯏꯃꯨꯡꯅꯤꯗ. ꯃꯤꯊꯤꯡꯒꯥꯏ ꯇꯧꯕ ꯅꯨꯄꯥ ꯑꯃꯅ ꯍꯨꯔꯥꯟꯂꯣꯅꯥꯗ ꯌꯨꯝꯁꯤꯗ ꯍꯦꯛ ꯆꯪꯉꯛꯄꯗꯒꯤ 이몽제 깡통해자이다. 아두고 유미대 장애 입은 누파도 아이 문을 거게 구박디 빠지는 나버니 시래기 한 개. 자시라. ꯍꯣꯏꯗꯗꯥ ꯅꯪ ꯀꯅꯥꯅꯣ? ꯀꯩꯅꯣ ꯇꯧꯏꯁꯤꯕꯣ? ꯗꯗꯥ ꯀꯩꯅꯣ ꯇꯧꯏꯁꯤꯕꯣ? 가클로. 가클로. 도민의 법. 다다! 가도이 ꯍꯜꯂꯣ ꯄꯥꯕꯨ 이ቤ마 ꯀꯩꯗꯧꯔꯦ 나 상현도 ꯃꯁꯛ ꯈꯪꯗꯕ ꯃꯤ ꯑꯃꯅ ꯄꯨꯈ꯭ꯔꯦ ꯍꯥ ꯁꯒꯦꯟꯕꯣ ꯏꯄꯥ ꯄꯨꯂꯤꯁꯇ ꯑꯝꯇ ꯄꯥꯎ ꯄꯤꯒꯦ
tamo tamogi sanu padu no mangki bada set ki haiba firol dudi chap manaba asiba sang amakak leide tamo masi tamogi sadura amuktang yengbiru law tamo hoi tamo Karina tawribisidi. Imagi bungo. Imagi bungo. Imagi bungo. Imagi bungo. Karina Imagi bungo. Imagi bungo. Karina Aku halo 할머니. Imagi bungo. Yung dasala siya ko halani mo. Karina lang natawag ni mo tawasipo. Ako halo 할머니 imagi mo. Dada, ako lase. tamo isan pana habsi sumi ko tamo Sir, 아이게 이사니빠니 하이비세 다시 얘기했으면. tamo yam hena kanjin birun hauchikti gari number su khangauramnina tamo mihat padu pha ba habse karsu aru boira 보이 이부가 adu tamo dead body si postmortem bi tamo pujaru ki 파니. Sir, kari lere sir. Sir, kari. gari si shomgira Hoi, mani sir. gari si shom si na bibra Ayam matamda isani pani sine. Kari hui birabno sir. Kaidobo yaurage? Aishu khangdene mama. Sir, kaidobo yaurage? nasanupado angta ko thukbiro aduga adum khangani Mama, isani padong to kokthoro. So. Isani paduna kari tobu yaurambagine sir. pabo mana kari torunga habado haujuk masada hangaga aikoi myam khangminarse Ibungo, lao, tholo. loya arisi nangniko Hoi sir, mane. nangna ngarang gari si thawiko Hoi, thawi sir. adudi aikoina lakpagi maramsi nangne hena khangamani ne Sir. oi gate le hori ba moi singa do amtu kausilo lo sango ibem lo ibema nangi napuroi babu pharga pukya ba misakto nangnu ho wairgadi nupa siriyam Mane sir, mahong
ꯑꯗꯨꯅ ꯄꯨꯈꯤꯕꯗꯣ 이비마. ꯃꯥꯅꯦ ꯃꯍꯥꯛꯁꯤꯅꯦ ꯃꯍꯥꯛꯁꯤꯅꯦ 이베마스나 하이르바시 아춤보니 콜로야 마네 사 아춤버리 마하키 마푸로이버기 미시시 낭느니 하이버다 나사나 야자바 따바니 ꯑꯩꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯕꯨꯗꯤ ꯍꯥꯠꯈꯤꯕ ꯂꯩꯇꯦ ꯁꯥꯔ ꯀꯔꯤ ꯅꯆꯤꯟ ꯊꯤꯕ 이자부 ꯅꯪꯅ ꯍꯥꯠꯂꯒ 나타이두는 ꯆꯦꯜꯂꯒꯦ 치러 하 ꯅꯪ 나타이두는 ꯆꯦꯜꯂꯒꯦ 치러 미핫빠 ꯅꯪ 미핫빠네 ꯅꯪ 미핫빠네 대마 엄때 답답이고 마는 마친 TV 야바나데 아이코이 레이디시디 헬로야 ngasidi nang kaitong na thai du chen be araro shengna dum hayu bana nang ge phabo igni 파레 사 미하토 아이네네 하이보다 아이 이사나 야제바 따바니 사 이마기 붕어 kaino nang naharisibo ha 이마 kaino nang natawrisibo 붕어 Oi, noi kanale, shi police station puna batoksi. 이마 나이거 낭짝이 왜 하러 kaigino nang naigi purai babu adang minung si laitana halido ba ako ini nangwada kari lan krage ay bo halamo ay bo sa halamo 이샤 아이 강해 낭 디나라 레제다니 자 ꯑꯩ ꯃꯌꯥꯝꯁꯤꯗ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯋꯥꯔꯤ ꯃꯇꯦꯛ ꯈꯔ ꯂꯤꯖꯕꯒꯤ ꯇꯟꯖꯥ ꯄꯤꯅꯕꯤꯔꯕꯗꯤ ꯑꯩꯅ ꯁꯥꯔꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯊꯥꯒꯠꯆꯒꯅꯤ 야야, nang ge aroiba pungmen pauminanabagi matamdumadi aina yaba pirabani. 이마 바붕 나코이나 ngasi 파우보다 나미ttanasu uba phangribado 나코이기 나사두나 langjaruba moralgi mahini phanglibado 이샬치디 란자다비네 करी ꯑꯩꯗꯤ ꯏꯁꯝ ꯁꯝꯅ ꯍꯧꯖꯔꯛꯄ ꯄꯨꯟꯁꯤꯅꯤ ꯑꯩꯅꯁꯨ ꯋꯥꯅ ꯉꯥꯏꯔꯤꯁꯦ ꯅꯣꯡꯃꯇ ꯃꯥꯅ ꯉꯥꯏꯔꯝꯗꯦ ꯑꯩꯅꯗ ꯉꯥꯏꯌꯦꯕ ꯅꯨꯡꯁꯤ ꯉꯁꯥꯏ ꯃꯣꯔꯣꯛꯁꯤꯡꯁꯦ ꯂꯣꯏ ꯇꯣꯠꯁꯜꯂꯨꯀꯣ ꯁꯤ ꯂꯣꯏꯅ ꯇꯣꯠꯁꯜꯂꯗꯤ ꯁꯤꯡꯖꯨ ꯆꯥꯕ꯭ꯔꯕꯨ ꯃꯤ ꯁꯤꯔꯦ ꯇꯣꯛꯀꯅꯤ ꯕꯦꯝꯃ ꯑꯩꯅ ꯍꯥꯏꯁꯤꯅꯤ ꯇꯣꯠꯂꯣ ꯅꯪꯕꯨ ꯉꯥꯎꯔꯕ ꯃꯤ ꯃꯣꯔꯣꯛꯁꯦ ꯌꯥꯝ ꯌꯥꯝꯈ꯭ꯔꯁꯤꯕꯣ ꯃꯤꯉꯣꯟꯗ ꯀꯃꯥꯏꯅ ꯄꯤꯖꯗꯣꯏꯅꯣ ꯃꯤ ꯉꯥꯏꯈꯨꯑꯣ ꯇꯣꯠꯂꯨꯔꯅꯣ ꯃꯣꯏ ꯑꯥ ꯂꯥꯛꯑꯦ ꯑꯦ ꯑꯁ ꯑꯩ ꯆꯠꯂꯝꯃꯅꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯍꯣ ꯃꯥꯒ ꯂꯥꯛꯃꯤꯟꯅꯔꯤꯕꯅꯦ ꯊꯣꯝꯕ ꯍꯥꯏꯕ ꯍꯅꯨꯕꯁꯦ ꯑꯩ ꯌꯥꯝ ꯍꯩꯅꯗꯦꯕ ꯃꯤ ꯇꯥ ꯊꯣꯝꯕꯁꯨ ꯄꯥꯈꯪꯅꯤ ꯀꯩꯅꯣ ꯑꯁꯨꯒꯨꯝꯕꯅꯦ ꯏꯟꯁꯄꯥꯌꯔ ꯑꯣꯏꯕ ꯅꯨꯄꯥꯁꯦ ꯐꯝꯗꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯥꯏꯕꯁꯦ ꯑꯩꯅꯦ ꯑꯩꯒꯤ ꯑꯣꯏꯖꯕ ꯁꯤꯠꯅꯕꯅꯦ ꯑꯩ ꯆꯠꯂꯝꯃꯅꯤ ꯍꯥꯏꯁꯤꯅꯤ ꯑꯁ ꯉꯥꯏꯈꯣꯍꯦ ꯑꯁ ꯂꯥꯛꯑꯣꯅꯦ ꯅꯪꯕꯣ ꯑꯦ ꯀꯩꯅꯣ ꯃꯤ ꯀꯩꯅꯣꯅꯦ ꯑꯩ ꯀꯃꯥꯏꯅ ꯂꯩꯍꯧꯗꯣꯏꯅꯣ ꯃꯣꯏꯅꯤꯁꯦ ꯐꯨꯅꯔꯕ ꯀꯩꯅꯣꯝ ꯇꯧꯔꯤꯅꯦ ꯑꯁ ꯐꯔꯦꯁꯦ ꯁꯤꯡꯖꯨꯁꯦ ꯃꯣꯔꯣꯛꯁꯦ ꯑꯩꯅ ꯇꯣꯛꯄ ꯇꯥꯕ ꯍꯣꯏ ꯅꯣꯏ ꯁꯥꯏꯅ ꯆꯥꯎꯕꯅꯤꯅꯅꯦ ꯑꯩꯈꯣꯏ ꯑꯃꯁꯦ ꯐꯨꯕꯤꯈ꯭ꯔꯅꯦꯕ ꯑꯩ ꯆꯠꯂꯝꯃꯒꯦ ꯉꯥꯏꯈꯣ ꯃꯤ ꯇꯥ ꯊꯣꯝꯕ ꯀꯗꯥꯏꯗꯒꯤ ꯈꯜꯂꯛꯏꯕ ꯋꯥꯈꯜꯅꯣꯕ ꯏꯇꯥꯎ ꯑꯗꯨꯕꯣ ꯇꯥ ꯊꯣꯝꯕ ꯅꯪꯁꯤꯗꯤꯕ ꯀꯔꯤꯕ ꯏꯇꯥꯎ ꯑꯩ ꯀꯥꯎꯕꯅꯦꯕ ꯏꯇꯥꯎ ꯍꯣꯏ ꯆꯦꯛꯁꯤꯜꯂꯨꯕꯣ ꯃꯤꯑꯣꯏꯕꯅ ꯁꯤꯔꯤꯁꯦ ꯆꯤꯟꯗꯅꯤ ꯅꯪ ꯆꯦꯛꯁꯤꯜꯂꯨꯀꯣ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯉꯥꯏꯈꯣꯅꯦ ꯇꯥ ꯊꯣꯝꯕꯁꯤꯅꯕꯨ ꯅꯉꯣꯟꯗ ꯀꯩ ꯍꯥꯏꯔꯛꯀꯦꯕ ꯅꯪꯁꯨ ꯌꯥꯝ ꯁꯥꯎꯔꯤꯁꯦ ꯑꯁ ꯀꯨꯆꯤ ꯀꯣꯠ ꯀꯣꯠꯇꯅꯅꯦ
ꯑꯁꯤꯒꯤ ꯍꯅꯨꯕꯁꯦ ꯏꯔꯥꯡ ꯌꯥꯝ ꯇꯧꯁꯟꯈ꯭ꯔꯖꯥꯠꯅꯤ ꯑꯩ ꯌꯥꯝ ꯍꯩꯅꯗꯦ ꯍꯥꯏꯁꯤꯅꯤ ꯑꯣ ꯐꯔꯦ ꯐꯔꯦ ꯅꯪꯅ ꯌꯥꯗ꯭ꯔꯕꯅꯤꯅꯅꯦ ꯐꯝꯃꯤꯟꯅꯔꯁꯦ ꯑꯗꯨꯗꯤ ꯁꯤꯡꯖꯨꯁꯦ ꯑꯩꯅ ꯇꯣꯠ ꯇꯥꯔꯦ ꯑꯣ ꯇꯣꯠꯂꯣ ꯉꯥꯏꯈꯣ ꯀꯩꯅꯣ ꯑꯗꯨ ꯂꯣꯏ ꯇꯣꯠꯂꯗꯤ ꯃꯤ ꯁꯤꯔꯣꯏꯗ꯭ꯔꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤꯅꯦ ꯑꯩ ꯆꯠꯆꯈꯤꯁꯤꯅꯤ ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯕꯣ ꯅꯪꯒꯤꯗꯨꯕꯨ ꯀꯩꯅꯣꯃꯦ ꯃꯤ ꯁꯤꯔꯅꯤꯃꯤ ꯅꯪꯕꯣ ꯆꯪꯉꯁꯤ ꯍꯥꯎꯔꯅꯤ ꯁꯤꯡꯖꯨꯁꯤꯗꯤ ꯀꯩꯒꯤꯅꯣ ꯑꯁꯨꯛ ꯌꯥꯝ ꯊꯦꯡꯅꯩꯁꯤꯕꯣ ꯅꯨꯡꯁꯤ ꯑꯩꯗꯤ ꯉꯇꯥ ꯂꯥꯛꯆꯕꯅꯦ ꯑꯗꯨꯗꯅꯦ ꯅꯣꯏ ꯍꯤꯔꯣꯁꯤꯅꯅꯦ ꯃꯥꯌꯣꯛ ꯀꯣꯟꯗꯨꯗꯅꯦ ꯎꯛꯇꯤ ꯑꯗꯨꯝ ꯆꯦꯛ ꯂꯩꯕ ꯑꯗꯨꯗ ꯊꯦꯡꯈꯤꯅꯤꯅꯦ ꯃꯤ ꯑꯁ ꯇꯥꯏ ꯇꯧꯁꯤꯗꯤ ꯍꯥꯏꯗ꯭ꯔꯁꯨ ꯌꯥꯕꯁꯤꯗ ꯅꯆꯤꯟ ꯊꯤ ꯍꯥꯏꯅꯤ ꯅꯨꯡꯁꯤ ꯅꯣꯏꯅꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯂꯩꯗꯅꯅꯦ ꯑꯩꯗꯤ ꯉꯔꯥꯡ ꯑꯍꯤꯡꯗꯒꯤ ꯇꯨꯝꯕ ꯌꯥꯔꯛꯇ꯭ꯔꯕꯅꯤ ꯏꯁ ꯀꯩꯒꯤ ꯇꯨꯝꯕ ꯌꯥꯗ꯭ꯔꯤꯕ ꯃꯔꯝ ꯂꯩ ꯑꯁ ꯀꯔꯤ ꯃꯔꯝꯅꯣ ꯈꯪꯅꯤꯡꯈ꯭ꯔꯦꯗꯀꯣ ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯔꯥꯁꯤꯁꯤꯅꯦ ꯐꯥꯒꯤ ꯎꯇꯣꯡꯅ ꯍꯩꯈ꯭ꯔꯕ ꯉꯁꯤ ꯑꯩꯅ ꯈꯔ ꯊꯦꯡꯅ ꯂꯥꯛꯄꯒꯤꯅꯦ ꯍꯟꯗꯛꯀꯤ ꯆꯩꯔꯥꯎꯆꯤꯡꯁꯦ ꯀꯥꯔꯨꯔꯁꯦ ꯑꯩ ꯉꯟꯇꯥ ꯉꯥꯏꯔꯝꯃꯗꯕꯅꯤꯀꯣ ꯍꯣꯏ ꯌꯥꯏꯌꯦ ꯀꯥꯔꯨꯁꯦ ꯑꯩꯁꯨ ꯍꯥꯏꯒꯦꯅ ꯈꯜꯂꯝꯕꯅꯦ ꯑꯗꯣ ꯇꯥꯂꯣꯌꯥ ꯅꯪꯒꯤ ꯊꯦꯡꯅ ꯂꯥꯛꯄꯗꯨꯗꯤ ꯌꯥꯔꯣꯏꯀꯣ ꯍꯟꯗꯛꯇꯤ ꯑꯩꯅ ꯉꯥꯏꯔꯝꯃꯅꯤꯗ ꯊꯦꯡꯉꯣꯏ ꯅꯨꯡꯁꯤ ꯑꯗꯨ ꯅꯨꯃꯤꯠꯇꯨꯗꯅꯦ ꯃꯥꯅꯦ ꯑꯣꯛꯇꯤꯒ ꯑꯃꯨꯛ ꯁꯦꯡꯒꯠꯂꯨ ꯑꯃꯨꯛꯁꯨ ꯇꯥꯏꯇꯣ ꯍꯟꯗꯛꯇꯤ ꯑꯩꯅ ꯉꯥꯏꯔꯝꯃꯅꯤꯗ ꯑꯗꯨꯗꯤ ꯆꯩꯔꯥꯎꯕꯁꯦ ꯅꯨꯃꯤꯠ 10ꯅꯤꯃꯨꯛꯇꯤ ꯋꯥꯠꯂꯤꯌꯦ ꯑꯁ ꯑꯃꯨꯛ ꯀꯥꯎꯈꯤꯗꯅ ꯅꯕꯥꯅꯤꯃꯛ ꯅꯣꯏꯅ ꯀꯥꯎꯕꯩꯗꯤ ꯈꯪꯗꯦ ꯑꯩꯈꯣꯏꯗꯤꯅꯦ ꯀꯥꯎꯕꯩ ꯋꯥ ꯁꯨꯛꯂꯩ ꯂꯩꯔꯔꯣꯏ ꯍꯣ ꯐꯔꯦ ꯅꯣꯏꯅꯕꯨ ꯀꯥꯎꯗ꯭ꯔꯗꯤꯅꯦ ꯑꯗꯨꯝ ꯌꯥꯔꯦ 이바ꯅꯤꯃꯛ ꯑꯩ ꯑꯃꯨꯛ ꯃꯌꯥꯝꯗ ꯅꯤꯡꯁꯤꯡꯕ ꯂꯥꯛꯆꯒꯦ ꯔꯥꯁꯤ ꯅꯪꯁꯨ ꯀꯥꯎꯅꯨꯍꯦ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯁꯣꯏꯕꯁꯦ ꯃꯊꯪꯒꯤ ꯃꯄꯣꯛꯇ ꯍꯪꯉꯣꯏ ꯑꯣꯏꯅ ꯄꯣꯛꯑꯦ ꯍꯥꯏꯅꯕꯅꯤꯀꯣ ꯇꯥꯊꯣꯝꯕ ꯁꯤꯡꯖꯨ ꯄꯨꯔꯛꯏꯌꯦ ꯆꯥꯁꯦ ꯌꯥꯏꯅꯦ ꯀꯩꯅꯣ ꯆꯥꯁꯤ ꯀꯩꯅꯣ ꯁꯤꯡꯖꯨ ꯍꯥꯏꯕꯁꯤꯗꯤ ꯚꯤꯇꯥꯃꯤꯟ ꯌꯥꯝ ꯌꯥꯎꯕꯅꯤ ꯑꯩꯅꯁꯨ ꯄꯥꯝꯖꯕꯅꯤ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯃꯌꯥꯝ ꯂꯥꯛꯑꯣ ꯑꯁ ꯑꯝꯇ ꯉꯥꯏꯈꯣꯍꯦ ꯀꯩꯅꯣꯍꯦ ꯍꯣ ꯁꯤꯡꯖꯨꯁꯦ ꯔꯥꯁꯤꯅꯅꯦ ꯇꯥꯊꯣꯝꯕꯁꯦ ꯄꯤꯖꯅꯤꯡꯗꯅ ꯄꯨꯔꯛꯏꯅꯦ ꯅꯪꯗꯤ ꯆꯥꯎꯔꯅꯨ ꯍꯥꯏꯕ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯅꯣꯏ ꯑꯅꯤꯁꯤꯁꯨ ꯑꯉꯛꯄꯅꯤꯍꯦ ꯃꯥꯒꯤ ꯈꯥꯏꯅꯔꯤꯕꯣꯏꯔꯦ ꯑꯗꯣ ꯅꯪꯁꯨ ꯄꯨꯔꯛꯄ ꯀꯩꯗꯧꯒꯦꯕ ꯍꯣ ꯅꯪꯒꯤꯗꯤꯅꯦ ꯑꯩ ꯉꯁꯤꯗꯤ ꯀꯥꯎꯔꯦ ꯃꯊꯪ ꯄꯨꯔꯛꯑꯒꯦꯀꯣ ꯑꯗꯣ ꯅꯕꯥꯅꯤ ꯆꯥꯍꯧꯔꯣ ꯆꯥꯗꯤ ꯆꯥꯅꯤꯡꯉꯤꯍꯦ ꯂꯥꯛꯑꯣ ꯃꯤ ꯏꯇꯥꯎ ꯑꯩꯗꯤ ꯈꯔ ꯆꯥꯍꯧꯈꯤꯕ ꯇꯥꯔꯤꯌꯦ ꯔꯥꯁꯤ ꯅꯪꯕꯨ ꯊꯥꯒꯠꯂꯤꯍꯦ ꯆꯥꯔꯣ ꯇꯥꯊꯣꯝꯕ ꯅꯪꯒꯤꯅꯦꯅ ꯄꯨꯔꯛꯑꯕꯅꯦ ꯆꯥꯒꯦ ꯅꯪ ꯄꯤꯖꯅꯤꯡꯗꯅ ꯊꯑꯣꯏꯗꯤ ꯄꯨꯔꯛꯏꯅꯦ ꯇꯥꯊꯣꯝꯕ ꯏꯟꯕꯤꯔꯛꯀꯦꯀꯣ ꯁꯦ ꯇꯥꯊꯣꯝꯕ ꯑꯃꯨꯛꯀ ꯏꯟꯕꯤꯔꯛꯈꯤꯒꯦꯁꯦ ꯉꯥꯏꯈꯣ ꯑꯩ ꯑꯗꯨꯝ ꯆꯥꯒꯦ ꯀꯩꯗꯧꯔꯒꯦ ꯅꯠꯇꯦ ꯍꯥꯎꯇ꯭ꯔꯕꯕ ꯁꯦ ꯑꯃꯨꯛꯀ ꯏꯟꯕꯤꯔꯛꯀꯦꯀꯣ ꯁꯦ ꯆꯥꯎꯕ ꯔꯥꯁꯤꯌꯥ 이신가 야울봐. 이신가 아무ta 야우드래. 그이기노바 짜바다 수얌 따피지보. 세 사살로바. 아이디네. 짜바시 땀땀나사. 마치 야마하위니 라시야. 마치 염잘라가나 염내 뿌려 짜로. 나이코. 다톰바. 낭 아이나 피자바세 겜 짜닝드라보. 낭 아이누 시에다이네. 실로이 남다 짜토코세. 세바 실로이 짜토코바. 세바 실로이 짜토코바. 하우드라바바. 야야. 세 시싸오바. 하웨 싸게.
ꯁꯦ ꯁꯤ ꯂꯣꯏ ꯆꯥꯁꯜꯂꯣ ꯅꯪꯒꯤꯅꯦ ꯌꯥꯝ ꯊꯦꯡ ꯂꯥꯛꯄꯁꯦ ꯁꯤꯗꯅꯦ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯁꯦ ꯑꯁ ꯅꯪ ꯈꯪꯗ ꯇꯧꯔꯤꯅꯤꯅꯦ ꯊꯕꯛ ꯌꯥꯝ ꯆꯤꯟꯈ꯭ꯔꯖꯥꯠꯅꯦ ꯑꯩꯁꯦ ꯌꯨꯝꯗꯨꯗꯅꯦ ꯑꯣꯛ ꯃꯊꯤ ꯑꯃꯨꯛ ꯁꯦꯡ ꯑꯗꯒꯤꯅꯦ ꯃꯆꯤꯟꯖꯥꯛ ꯑꯃꯨꯛ ꯊꯥ ꯅꯪ ꯈꯪꯄꯣꯠꯇꯦ ꯌꯥꯝ ꯆꯤꯟꯈ꯭ꯔꯖꯥꯠꯅꯦ ꯑꯩꯁꯦ ꯍꯣ ꯅꯪꯅ ꯊꯕꯛ ꯆꯤꯟꯗꯕ ꯅꯨꯃꯤꯠꯁꯦ ꯀꯔꯝ ꯀꯥꯟꯗ ꯂꯩꯒꯦ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯌꯥꯗ ꯇꯧꯏꯅꯦꯃꯦ ꯑꯩꯈꯣꯏ ꯇꯥ ꯀꯩꯅꯣ ꯀꯔꯤ ꯌꯨꯝꯗꯨꯗ ꯂꯩꯕ ꯊꯕꯛꯁꯦ ꯑꯩ ꯃꯤꯀꯨꯞ ꯑꯃꯇ ꯆꯠꯄ ꯅꯪꯕꯖꯥꯠ ꯅꯠꯇꯦ ꯀꯩꯅꯣ ꯑꯁ ꯑꯝꯇ ꯊꯨꯅ ꯆꯠꯂꯣ ꯑꯝꯇ ꯊꯨꯅ ꯆꯠꯂꯣ ꯀꯩꯗꯧꯕ ꯌꯥꯎꯒꯦꯕ ꯁꯤꯕꯣ ꯉꯥꯎ ꯆꯦꯡꯒꯤ ꯇꯥꯔꯦꯃꯤ ꯑꯝꯇ ꯇꯥꯟꯅꯧꯃꯤ ꯀꯂꯛꯇꯣꯝ ꯄꯦꯜꯂꯤꯗ ꯈꯪꯉꯕ ꯉꯥꯏꯈꯣ ꯏꯇꯥꯎ ꯏꯇꯥꯎ ꯉꯥꯏꯈꯣ ꯏꯇꯥꯎ ꯉꯥꯏꯈꯣ ꯏꯇꯥꯎ ꯌꯥꯗ꯭ꯔꯦ ꯉꯥꯏꯔꯣꯏ ꯌꯥꯗ꯭ꯔꯦ ꯅꯨꯡꯁꯤ ꯆꯠꯁꯤ ꯂꯥꯛꯑꯣ 이베마 ꯃꯁꯤ ꯅꯨꯄꯤꯁꯤꯅ ꯇꯧꯕ ꯊꯕꯛꯁꯦ ꯅꯥꯇꯩ ꯌꯥꯝ ꯆꯥꯔꯣꯏꯗꯕꯅꯤ 마네바 시시네바 헤이 너야 내암보보 아이디보 라시가 삐는 좀 가게되나 야래 그도록에 하영세 나다 쓰세 라시슈 능시슈 야우네 하비네 하영세 하영디네 아이네 나야만 니 저기 야래 마tamse 아요 그래 너야 아이 용제 역설래 nang nakamay to ba nang tinda yadro yare he ai dum sa khalur du tai ta ai chalage nang chang huro ko hoi ai chalage chale good night goodbye